ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯌꯥꯝꯅ ꯋꯥꯖꯩꯕꯀꯣ ꯃꯥꯁꯦ ꯑꯩꯁꯦ ꯁꯞꯄꯣꯔꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯌꯦꯕꯀꯣ ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯁꯤ ꯂꯩ ꯁꯤꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡꯁꯦ ꯅꯨꯄꯤꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯑꯁꯣꯝꯒꯤꯁꯤꯅ ꯅꯨꯄꯥꯅꯤꯒ ꯍꯥꯏꯕ ꯇꯧꯅꯤꯁꯦ ꯁꯤꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯕ ꯑꯍꯜ ꯂꯃꯟ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯉꯁꯤꯁꯦ ꯇꯧ ꯌꯦꯡꯁꯤꯅ ꯁꯨꯝ ꯍꯩꯗ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯤ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯦ ꯅꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯥꯊꯣꯛꯄ ꯌꯥꯗꯕ ꯌꯥꯝ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯌꯥꯗꯕ ꯆꯥꯛ ꯏꯟꯕꯩ ꯆꯥꯡꯁꯦ ꯁꯤꯁꯦ ꯍꯨꯛꯄꯩ ꯆꯥꯡꯁꯦ ꯌꯥꯝ ꯀꯥ ꯌꯥꯗꯕ ꯋꯥ ꯉꯥꯡꯕꯩꯗꯤ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯅꯥꯕ ꯁꯤꯗ ꯑꯃꯨꯛ ꯄꯣꯝꯃꯒꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯔꯝꯁꯨ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯌꯥꯝꯅ ꯋꯥꯖꯩꯕꯀꯣ ꯃꯥꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯇꯥꯔꯦ ꯃꯕꯥꯅꯤꯁꯦ ꯁꯞꯄꯣꯔꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯌꯦꯕꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯨꯗꯤꯡꯒꯤ ꯑꯁ ꯃꯕꯥꯅꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯁꯦ ꯉꯁꯤꯁꯦ ꯁꯨꯝ ꯎꯍꯜꯂꯛꯀꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯃꯨꯛꯕꯥꯡꯁꯨ ꯌꯥꯝ ꯁꯧꯋꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯌꯥꯎꯁꯤ ꯍꯥꯏꯔꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨ ꯃꯥ ꯌꯥꯗꯦ ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯁꯛ ꯊꯤ ꯃꯌꯥꯡ ꯀꯪꯉꯤ ꯇꯜꯂꯦꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯌꯦꯡꯍꯜꯂꯒꯦ ꯃꯥꯁꯦ ꯊꯕꯛꯁꯨ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯊꯕꯛ ꯆꯠꯂꯨꯕꯗꯣ ꯌꯥꯝ ꯋꯥꯅ ꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ ꯃꯥ ꯃꯁꯛꯇꯨ ꯑꯩ ꯎꯍꯜꯂꯤ ꯁꯤꯗ ꯐꯝꯃ ꯂꯩꯕꯀꯣ ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯁꯤ ꯂꯩꯗ ꯑꯩꯁꯨ ꯁꯛ ꯊꯤꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯊꯤꯅ ꯃꯁꯥꯅ ꯁꯨꯝ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯒꯗꯤ ꯂꯩꯇ꯭ꯔꯣ ꯋꯥꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯉꯁꯥꯏꯗꯒꯤ ꯇꯜꯂꯦ ꯈꯣꯠꯂꯦꯅ ꯇꯤꯍꯧ ꯐꯖ ꯎꯍꯜꯂꯣ ꯀꯩꯗꯧꯕꯅꯤ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯖꯍꯟꯗꯣꯏꯅꯦ ꯅꯪꯁꯦ ꯊꯤꯔꯤꯗꯣ ꯅꯪ ꯊꯤꯒ ꯅꯪꯗꯤ ꯁꯨꯀꯦꯁꯨ ꯀꯦꯗꯅ ꯀꯥꯏꯗꯒꯤ ꯐꯖꯗꯣꯏꯕ ꯊꯤꯔꯤꯗ ꯈꯔ ꯀꯦꯗꯤ ꯈꯔ ꯐꯖꯒꯗꯕꯗꯣ ꯊꯤꯔꯤꯉꯩꯁꯤꯗ ꯁꯨꯀꯦꯁꯨ ꯀꯦꯗ꯭ꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯨ ꯁꯤꯗ ꯑꯅꯩꯕꯤ ꯑꯃ ꯂꯩꯗꯣ ꯑꯦꯃꯥꯏ ꯌꯥꯎꯗꯤ Hai小弟，嗨小弟嗨小弟，嗨小弟嗨，ꯍꯥꯏ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤ ꯀꯅꯥ ꯃꯥꯡꯒꯦ ꯑꯉꯥꯡꯁꯤ ꯀꯅꯥ ꯃꯥꯡꯒꯦ ꯃꯌꯥꯝ ꯃꯥꯁꯤ ꯌꯥꯝ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯕꯨꯗꯤ ꯀꯪꯗꯦꯕꯀோ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯑꯗꯨ ꯐꯔꯦ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯒꯤ ꯋꯥꯔꯤ ꯇꯧꯔꯤꯁꯤꯅ ꯑꯍꯥꯟꯕ ꯁꯣꯏꯒꯤ ꯂꯥꯡꯈꯤꯕ ꯌꯥꯎꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯐꯔꯦꯁꯦ ꯗꯥꯛꯇꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯥꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯋꯥꯕꯤꯌꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯌꯥꯝ ꯋꯥꯕꯤꯌꯦ ꯂꯨꯄꯥ 100-100ꯗ ꯂꯩꯔꯁꯨ ꯂꯨꯄꯥ 100-150ꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯁꯤꯅ ꯇꯧꯅꯕ ꯁꯤ ꯇꯧꯔꯁꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕ ꯑꯁ ꯉꯁꯤꯗꯤ ꯇꯜꯂꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯗ ꯃꯣꯏꯅ ꯑꯁ ꯇꯧꯎ ꯀꯩꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯏ ꯚꯤꯗꯤꯑꯣ ꯂꯦꯞꯄꯗꯤ ꯌꯥꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯦ ꯃꯕꯥꯅꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯗ ꯑꯩ ꯄꯨꯡ ꯄꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯁꯤꯗꯤ ꯈꯔ ꯁꯥꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯃꯔꯝꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯒ ꯂꯩꯕꯅꯦꯕꯀꯣ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯍꯥꯏꯖꯍꯧꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯕ ꯀꯅꯥꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯅꯤꯡꯕ ꯃꯤꯒꯨꯝꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯅ ꯄꯥꯝꯃꯒ ꯇꯧꯕꯤꯌꯨꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏ ꯇꯥꯔꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯅꯪ ꯀꯩꯅꯣꯁꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯃꯣꯏ ꯑꯗꯒꯤ ꯑꯩꯁꯨ ꯑꯍꯧꯕꯅꯤꯀꯣ ꯕꯤꯒꯤꯅꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯍꯧꯕꯅꯤ ꯑꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯃꯔꯤꯕꯨꯗꯤ ꯂꯩꯅꯗ꯭ꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯕꯤꯒꯤꯅꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯪꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄꯕꯨꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯐꯥꯎꯕ ꯀꯩꯀꯥꯗ ꯑꯩꯈꯣꯏꯅ ꯁꯥꯎꯠ ꯑꯥꯎꯠ ꯀꯩꯀꯥ ꯇꯧꯕ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯁꯥꯎꯠ ꯑꯥꯎꯠ ꯀꯩꯀꯥ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯂꯧꯋꯦꯗꯅ ꯑꯗꯣ ꯄꯩꯁꯥ ꯂꯧꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ
ꯑꯗꯨ ꯇꯧꯗꯕꯤꯗ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕꯀꯣ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯔꯛꯄꯗꯤ ꯀꯨꯏꯔꯦ ꯑꯗꯨ ꯇꯧꯔꯛꯄꯁꯤ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯛꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯨꯜ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯆꯍꯤꯁꯦ 3-4 ꯁꯨꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ 3K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯇꯕꯩꯅꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯑꯃꯨꯛ ꯂꯦꯞꯄꯨꯔꯕꯩꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯗ꯭ꯔꯕ ꯀꯩꯗꯧꯅꯨꯡꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯔꯕ ꯃꯇꯝꯗ ꯈꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯣꯏ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯊꯝꯕꯥꯜꯅꯨꯒꯤ ꯏꯃꯥ ꯊꯝꯕꯥꯜꯅꯨꯒꯤ ꯚ꯭ꯌꯨꯁ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯤ ꯁꯤꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡꯁꯦ ꯅꯨꯄꯤꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯑꯁꯣꯝꯒꯤꯁꯤꯅ ꯅꯨꯄꯥꯅꯤꯒ ꯍꯥꯏꯕ ꯇꯧꯅꯤꯁꯦ ꯁꯤꯁꯦ ꯁꯤꯅ ꯅꯨꯄꯥꯅꯤ ꯍꯥꯏ ꯁꯤꯅ ꯀꯩꯅꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ